इचनाव मयाम हौजिक की ओइबा मणिपुर की असेंग सक्तम कांगपोपी अमदी चुरचानपुर कुकी सिंगना गन सेलूट तौरी लेंगा के अयाबा याउदना अदुगा एखोइगी हुजिक मैतैनदी ngasisu mikap mirau khonna thalli hayeng megi tang mangada uchiwada akhoi athauba thawaina pon thawai khraba oinam te leiba allies landa bagi hayeng se lana thauramni asini hojik manipur gi asengba amadi manipur gi original oiriba fibam hojik kuki singna tauningba manipur da ngasisu tauri president rule mawalaude india gi rule india gi law kuki singna mawalaude aduga ekhoi gi maitai di ngasisu kuki singna landarak padagi ngasisu thawaina pon thawai ba leptri asini manipur gi khwaidagi asengba saktam adudi video se hominersi pau se mathang yengba hominersi chinau mayam hayeng se uchi wada oinam te leiba allies landa bagi hayeng se lana thauram namitni Naguta marumi sila ise. Halako hai sinau mayam. Yang yo sa thamai kai thawak mayam se siga koi bani huji. Nagna wa matangak tabi ko tabi dalegi badoi wae. No matabdi halako. Tauba. Nang nakaidaw ako yarang to'y si mo. Ay wag ako yate yabi ito na luwa na mula Tamsa. Tamsa. Asi yengbiu asi yabaro kuki singna tauning ba tauba se yabara ba manipur manung da president rule manung da ngarang se kuki singna gan se lo tori bani india gi lo thugai ba india gi lo masak khang da ba india gi ayaba yaudana kuki singna president rule manung da ain kai ba thabak tori ba se kari gi tori bano makoina asuk yamna nongmagi manipur amadi india bo mawa lo da bigi mato mowong da tauning ba taw khalai bi se makoi da kanana ayaba piri bano asuguma illegal immigrants kuki refugee india gi lo masak khang da ba makoi se india gi oi da banina india gi citizen oi da banina india gi original inhabitants natta banina asuguma ain kai ba thabak singje kuki singna tawre president rule manung da leiriba security force mayam kari tawna leibage asi security force mayam leina karamaina kuki singna Susanpur da Kangpokpi da gun salute tawraga president rule thugairi bano asigumba rule kaiba ain kaiba thabak tawriba illegal immigrants kuki narco terrorist sing se makhoi se refugee ni haibada kari akaiba leigeba kari gino kuki singna ngasi su tawning ba tawriba president rule mawalaude india government mawalaude central government mawalaude india gi ain amata kuki singna follow tawde asigumba illegal immigrants kuki narco terrorist singna tawning ba tawbagi ayaba se kanana pigeba asi manipur manungda president rule manungda kuki singna tawriba thabak thawongni asigumba illegal immigrants kuki narco terrorist sing se ahakpa chairak pigadabani ekoigi central government na ekoigi manipur gi hujik leiba governor na amadi ekoigi leiba home minister amit sana asigi mathangta akanba miyang changjan biraga ain kaiba thabak tawriba se manipur da india da law ama khaktangni haiba se sab sana masak khangan gani haibagi akhoi leiba central government gi mafamda akhoi sab chaba thajaba thamjari asiguma ain kaiba thabak tawriba india gi law bu thugairi ba illegal immigrants kuki narco terrorist sing se ahak pa chairak pibu wafam se akhoi leiba india gi central government akhoi gi leiba home minister amit shah amadi manipur gi governor gi pungning chingchen jage asi manipur manung da kuki singna tawning ba tawriba se asi tawbai yaroi hojik manipur manung da kuki singna खुशी राशि तौबसे कनागे अयाबा पीरगा मखोइना खुशी राशि तौरिबनो सिसिपुरदना डीसी के ऑर्डर की मायक खुलाई पाइबसिंग यावना रैली चटख्रे मयाम पुनमक ngasi gi maruiba video yengdege mangda ahama maktada paw ma hana yengminasi haibadi maitai gi lofam kuki singna law unaba sem sakare hairi security force da sangaga kuki singna maitai gi lofam da law ui hairi hojik chahi ani helebagi matung da handak amukamuk law pan khatna bagi kuki singna sem saba hogat khare maitai gi lofam da law khoiba hogat khare hairi security force sangaga maitai gi lofam da kari gi kuki na law uhandori bano asira central force sangak pagi akhoi gi mathakta kuki singna otpa neiba atai su henjalakpa asira president rule leibagi kanaba president rule manungda central force lising jing sangai basana maitai gi lofam da maitai de law uhan bada ngakpi senbi ge di haidraga maitai gi lofam da kuki singna law ubada kuki singbu ngakpi senbi bagi tamakta central force sangai ibra asi hujik manipur da oiriba asengba phibamni pause ana yingminersi chinau mem
Electoral Security Force singna maitai singi lau kuki singda uhanduna thamlaga maitai singna masagi lau uzage haibada athingba thamliba ase condemn tawi haina tera khong sangbi khulgi longmi singna benda phangdok narakli nakana morom dan mo yamna nuai taba thodok ama hayeng megi tang manga da athoba oinam teleiba elais landaba haiba akoi athoba thwaina pontha oikraba sigi hayeng megi tang manga sida lana thauram soradagi nimi thoe hariba numit asida athoba popi imana mayam punamak lakpiraga ichani pagi lana thauram asi mapum phan bi waina mayam punam ke phamda thangbo wafam mayam yengminarasi aisu mafam duda chaluraga usi wa hariba mafam duda chaluraga athobagi yumda chacharuraga angama mateng khasitang tawjarami tawjariba mateng duna athobagi hayeng megi tang manga asida pangthokadariba lana thauram asida angamba khasitang oisu haika lakan tambada saruk yajage aina ina angamba mateng khasitang tawba chacharubani chacharubaduda aina phangnarakpa aina thengnarakpa agi thamoida nungaitaba mayang efamda khasitang share tawjage pikliba machanupi chahi ahum ta pharibe machanupi thamami loina na mahaki akoigi athobana lawramba magi nupi athobana lobiramba loina bina thamoi kaina leihoriba phibam wantharaga hotnariba phibamdo mayam khasitang yengminasi aduna hairiba megi tang manga ase hayeng ase mayam nasu athobagi mafamda hailei amatang katpada saruk yaminasi mafam aduda chatpiraga imana isage thormase pum phan minasi harpa video do mayam yengminasi khajita oinam teleiba elais landaba engyo koi mayam gitamakta kathokrabani hoji ai ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯑꯊꯧꯕꯒꯤ ꯌꯨꯝꯗ ꯂꯥꯛꯆꯔꯒ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯑꯩꯈꯣꯏ ꯍꯩꯀꯠ ꯂꯩꯀꯠ ꯈꯤꯇꯪ ꯇꯝꯕꯗ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤ ꯑꯉꯝꯕ ꯃꯇꯦꯡ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯗꯣ ꯑꯊꯧꯕꯒꯤ ꯊꯧꯔꯝꯁꯦ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 5ꯗꯅꯤ ꯃꯌꯥꯝꯅꯁꯨ ꯂꯥꯛꯑꯒ ꯂꯩꯔꯥꯡ ꯑꯃꯃꯝꯇꯪ ꯑꯣꯏꯁꯨ ꯑꯩꯈꯣꯏ ꯑꯊꯧꯕꯒꯤ ꯃꯐꯝꯗ ꯀꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯄꯥꯔꯤ ꯃꯣꯝ ꯆꯦꯅꯦꯜꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ usi wa hariba mafamdoni ekhoi mayam ga tamakta kathokhraba athobagi mafamda mayam punamaksu lakpiraga leyamam tam katpiraga mapugi manakta nuaina leinaba mayamsu leikatpada saruk yamina si lakliba hoji megi tang 5dani to hoji se yam nuaite ko hoji akoina leiba mafamse pabungge imai ga wata badadi yamna amoi se kai aduga hayeng ase BJP gi spokesperson Sandip Patra Manipur da lakani haibagi paw masulai si paw so taminarasi megi tang 5 da BJP gi spokesperson Sandip Patra Manipur da lakpa jai irang sigi hujik thoiba Manipur gi irang sigi matang da Manipur da Sandip Patra thongani hairi asige mang da su BJP gi spokesperson oibiriba Sandip Patra Manipur da laamagi matung na muka hankhare adubu Kuki illegal immigrants Kuki narco terrorists sing na maitei gi mathak da otpa nei ba kaya toriba sigi matang da sab chaba action lobby gani haiba taragadi Manipur da lakpiraga hojik irang ase loisan biragadi amuka suhena phagane afam jesima haijage ngasi phawbada aikhoi gi maitai di imaleba kanbagi tamakta thawai kathopa leptri hayeng megi tang 5 Sandip Patra na Manipur da lakadaba numit ase aikhoi gi athoba oinam telhaiba elais landabagi lana thauramni imaleba kanbagi tamakta thawaina pontha oikibani illegal immigrants Kuki narco terrorists singna maitai gi mathakta landaba Manipur gi mathakta landaba India gi mathakta landaba sigi mathakta chapchapa action lokhatpe ofam se BJP gi spokesperson Sandip Patra na hayeng Manipur da laktoriba matang asida asigi matang da miyang changhanjaninge ofam se si haijage adudi pawsu yengminar si Sandip Patra na hayeng Manipur da thungba yai bagi pawse tamina si chinau mayam hanmada Samit Patra me 5 da Manipur da laklabe Manipur se yesigi February 19 digi President rule thamlakraba matungda popular government ama seman biyo hain handak to Manipur gi BJP gi MLA taraga humduina lusingduna MLA kunga mathuna leba sigi Prime Minister Narendra Modi amasum Union Home Minister Amit Shah da ayib sirol pisinkraba matungda oirakliba political gi sarangna basigi matangna BJP gi North East gi coordinator Samit Patra thas gi magan Imphal da laklabi gi hedi aduga yamna nokninga paw mamok taminarasi ko ngarang Kuki singna kangpokpi amadi Chusanpi da pangthokhiba program da mapum phadre hairiye mi ithok raktabadegi Kuki singna sinjakhiba program da mapum phadre hairi pawse taminarasi ko Kuki illegal immigrants Kuki narco terrorists Kuki minai sa paw amaga sula abani hojikti pen card amadi Aadhaar card na
ID proof oiba yaro hena asigi pawam su chatkrabani ko adugi pawduri tarabra ahambada ngarang Kuki singna pangthokiba program da mapung phakhidary bagi pawse ana tarasi ko इथोक थोक नरक्तबना कुकी जौसिंग सेपरेशन देगी थारो मापुंग फाखिदरी मिराम देगी लोकाइन संगसलखिब कुकी नारकोटी रिसन कुमजा इंग्लिश ngani kungo humdagi me humdagi ngasi phawb yelhomi mitai maitai singda sathariba sahi ani pharaba kuki narkoti risin gi landa sibu separation di haina mingthonduna kuki jausinga kangpokpi amadi chuchampura pangthoknaba thorang tawbudo mi ithok thok naraktabana separation degi थारो मापुंग फाखिदरी heri aduga muka yamna nungayo pawama illegal immigrants Kuki narco terrorists sing yone especially paw se pijage Aadhaar card amadi PAN card na leba adugi citizen oibagi hana praman piba yarambado hojiti yaroi hairiye Aadhaar card amadi PAN card na leba adugi citizen ni haina tauramba mayam ado hoji yaroi hairiye tarabo illegal immigrants Kuki narco terrorists sing masing thingam dana mafam marang khangdana kodom de paisalpa mayam do hojiti Aadhaar card amadi PAN card na citizen ni haina utlaga chatna ba yaroi hairiye Central government na laurakpani ko sigi PDF se tarasi ko pause karam tawdori illegal immigrants Kuki refugees ha karam tawdori tarasi ko pause hanmada samit patra me manga de manipur laklabe manipur se yesigi February taraga humdoi digi President rule thamlakraba matungda popular government ama seman biyo hain handak to Manipur gi BJP gi MLA taraga humduina lusingduna MLA kunga mathuna leba sigi Prime Minister Narendra Modi amasum Union Home Minister Amit Shah da ayib sirol pisinkraba matungda oirakli ba political gi sarangna basigi matangna BJP gi North East gi coordinator Samit Patra thas gi magan Imphal laklabi gi hedi Pari mom channel sibu yengbiri ba mayam puno pui kai khumna jari chinau mayam yamna nungai taba thodong ni uchiwada athoba oinam telai ba allies land bagi hayeng se sorat lana thorom na mithoe piglibi nupi macha chahi ahum ta pharbi ichanupi yamna nungsi khraba ichanupi thanami aduga athobona loramba magi loinabi adusu chahi aduki matik angang oiri sangraba punsi se karam haina lendori bano angang dugi laik la shuna karam haina tamdori bano aduga angang duna heng sahi mapum phara kanda yum palakpagi luhongbagi matamdana karam haina tawdori bano hojik lendori ba punsi se yamna sangraba punsi wali aduna mayamna su haiba uchiwada chapiraga akoi athobana loramba athobagi loinabi ekoi gidi inawno pigi awabada khajitang sarok yaminasi aduga pikleba angang sahi ahumta pharibi angang masa dugi awabada khajitang saruk yaminasi mpham dumakta changchalaga mayamna angama mateng khajitang pangbiu natragana aina pijariba number asida mayamna mateng pangbirakani haibagi thajabase thamjari aduga athoba pokpi imana hayeng megi tang manga sida athobagi lana thauram sorat ki numit asida mayamna laaga layamam tang katpiraga isage thoram ase mapung phan biu haina imana thamoi kaina thamaiba wafam mayang yafamda thamjarake adu mayam yengminasi halako hairi sinau mayam yengiu sa thamoi kai thobak mayam se siga koi bani uji nangna wa matanga te bi de legi badoi wae no matang halako Elsa nangna kai do wa ko yarang toi sibo Ayo kamu ya dia betul luar Elsa. Elsa. Aku bagi imani. Aduga. Somdana. Elsa. Aku bagi loinabi. Iklibi masan pisahi ahum ta pharabi masan pi masu thanami yengbiu mayam asi phibam jena kamaina sangla punchi je lendori bana ado yamna khangba wai ubada asugumba illegal immigrants Kuki narco terrorists singna landara pada yengbiu je phibam siga koi kai oidori bana mayam sem ta khanbiu yengbiu ba yengbiu ising ta bu ko Sumaina ni aku mayam kita makan ni, nak katho cakra bani asyik mayam nasu laiba, tang mangada, hikar lai tambah dah seru ya biu sinau mayam, si phibam si yang biu apa, sumaina ni asyik kau nak aku lengak, ujik lagi lengak si asyik yang biu,
si kai hai gani si phibam se kamai len dori bono jeng chanaw mayam sigumba awa gin thalaba manipur ni huji asi jeng anga pikle bam se thanami sahi ahum da phari benga yeng wi chanaw mayam yeng phibam se jeng na ko ising akang na ko sol phun ma tam dai sing hap ko sol hon nga moi lawai da happy mamai na sol phun ma tam sing hap ko ising happy gano alle sol no da na ta di ung khat na le bodo ising phul la di kan taw ne ba ising hap kanu ko ma sa kan taw biu pa homa mu yeng min asi sinaw mayam uraba huji ki oiriba phibam se wantha na hotnari adubu hojik su illegal immigrants kuki narco terrorist singna maitei gi lowda low khoiraga maitei gi lowpham da central force da sangaga kuki singa low uhalaga leiri asini huji oiriba phibam tawriba se yengo pikleba angang sahi ama bawna phadriba aduguma angang masa maitei masa kaya bu kuki singna tamthi na hatleba adugi mathakta kuki singna India gi rule kaya ma thugai asi khangna una kuki illegal immigrants kuki narco terrorist singna hojik maitei gi lowda sahi ani low uraga sa khibagi matungda amukamo maitei gi lowpham da low khoiba hore karino hoji ekhogi leingak na maitei gi mathakta tawri base karino central force singna hoji kuki singbu sangaga low uhali base karino ekhoi asum tumina leiro hairi baraba hausi hoji tawri ba manipur da hoji oya phibam se khwaidagi aseng badi kuki singna tauningba tawbada hoji ki central government na athingba pida base khwaidagi achoba wahang ama oina akhoina thamjari karigino kuki singna tauningba tawbada central government na kuki singi mathakta athingba pibidri base kari maram leibage base wahang oina hangjage Security Force singna maitai singi law kuki singda uhanduna thamlaga maitai singna masagi law uzage haibada athingba thamliba ase condemn tawi haina tera khong sangbi khulgi lawmi singna pendaba phongdok narakli hiramasiga mari leinana tera khong sangbi laimram maningdagi kuki gi khul sing chathibagi lambi singtham lambi da pangthokba paugi mi phamamada singtham lambi lufki secretary L Gopal na hai Sahi asigi law pantha yorukpaga loinana maitai singi law pari kunlom kuki singna khoiba hokre tronglaubi terakhong sangbi khulga naknana khundari ba kuki khul sing maru oina geljang boljang molfai tampak molngat amadi tharoi lokna chingba kuki khul singa tainana leiriba maitai gi law pari chani rom asi maitai singi law ngaktani lawpham sing asigi lawkol laithai lawkol tharoi lok lawkol dam lawkol amadi tera makhong lawkol da chawrakna law pari chani rom asi irang asi hek haurakpadagi ngasi phawba maitai gi law mapu amata changba yadabana law uba phangdana leirakli adubo maitai gi lawpham sing da central force na kuki da law uhannaba uhanduna thamli haujiksu dam lawkol amadi tera makhong lawkol da maitai lawmi kunithoi gi law pari kunlom asi kuki singna khoidoktuna law unanaba thauram tawkhre hairi makhatana su law khoirikhiba yabagi oithokpa leire iranga sagi epicenter ama oiba khakta natana relief camp ama su hangduna awa ana taraba singidamak mateng pangliba khul asigi supham nompham khangraba lawmi sing sahi ani asi law uba phangdana lerklabani hadaksu amuk makha sangthana law uba phanglaroi doribra haiba asi chingdaba lawmi singda leire maitai amadi kuki anigi marakta central forces singna Jackson na ngak senduna leiriba asida kari maramgi damak maitai na masagi law ubada athingba thamlaga kuki singna maitai singi law uhanduna thamlibano haina sumak na makata na phongdoraki kungani thoi muki law pari kun mukse akoi kuki singna je koire aduna makata na su khoire khibe yabagi khudong chaba leri akoi matam siam na wali bani na akoi se sumaina kayam kuina legi de gisin akoi ge kunjige ek manakta CRPF leire aduga garwal dasu si patrolling salakana leri mobile one leri asol tak nakal dasu hojik se BSF su leri aduga CRPF su leri masi ki marak ta leri bo maitai singi law se masi kuki nu ubutara gadi masi karmaina tawrga kuki nu uri banu sine makoina ubadana ayaba piraga akoi gina ubage ayaba se phangdragadi
मदुमदी अखोगी थोक्सिल सोयर माले खाली मरमदुना nga iba sifai sing se makoi na nga akana kuki na अखोगी लौ सिंग से उहनगदब ओइतारगदी मखोई ngaktabida अखोइना संगा कांदा अखोगी लोखम से उजरगा हिंगना बहनबना फै चाद्रगा सिबसु सिबा अदुगा ngसागे अखोगी लोखम सिदा अखोइना थेंगनजरगा अखि इसागे लौदो द संगा कांदा अखोगी लौ उनना बहनबा हिंगना बहनबा मदुनि हेना फाब्रा हाबसे वाहंग लाई अखोई हिंगदब यादबनिना अखोगी ngसागे सरकारना अतोप थोक्सिलमा सिनबियु पीआर ना शांति पुरपंगमद्रगदी पीआर से विड्रॉ तोरगा पॉपुलर गवर्नमेंट अमा थमकाना करी तोबा यागे हाबेदो सेंट्रल गवर्नमेंट अखोगी हजिक्ति मियंग चबिबम थोय हाबे वफम से अखोइना ngसागे थमजे अदुगा इचनाव मैम आई मतम खरा वीडियो थागतपा ngamjadabagi maramdi aina akhoi athoba singi yumda chatlaga akhoi मैम गी तमकदा थवाइना पोंथा खरबा अथौबा नदी थवाइना पोंथा ओइ खरे अथौबगी मिंथोन फंखरे अदुबु युमदुदा ओइहौरिबा फिबम करम हाइना लैरिबगे इमा सिंह अमदी लेहौरिबा इचा सिंह अमदी लेहौरिबा अथौबना लोरम मागी लोइनबी मागी नुपी अखोइगी इनाउ नुपी सिंह ना करी फिबमदा ओइरि हाइबदो अदु उनबा चचरुबदा अइना वीडियो थागतपा ngamjadabani मखा ताना मुकम अइ वीडियो खरगा थागतचरके अखोइ अथौबा थवाइना पोंथा गरबा अथौबगी युमदा अइना चचरुबा मफम खरसु लेजरी ngasiगीदी अहामबगी ओइना अइना उचिवादा चचरुबगी वीडियो म्यांगी हमदा थमजबनी हयेंग मेगी तांग मंगा असिदा अखोइ अथौबगी थौरमनी अइगी माइगीदगी यामना पिकना अंगम मतेंग खजितंग तौजरमनी मतेंग अदो अइना अथौबगी हयेंग तौदोरिबा थौरम असिदा खजितंग ओसु सरुग याजगे अइना मतेंग पांगजबनी अदुगा मखा ताना अथौबना थंबीरंबा पिकलिबा अंगांग नुपी मचा चाहि अहुमता फारिबा नुपी मचा असिगी लाइक लाइसु तंबदा अमदी मरम हिरम खुदिमक्ता करम हाइना हिंगदोरिबनो असि खनबदा थमोइसे यामना वाई पुबा थांबा ngamdi aduna leiriba ekhoi maitai masa ireisa mayam sigi manungda pukchen chaurabi kai khumna jarbe kai khumna jaribi kya gi mafamda pari mom channel lai kok no jari angang sigi angama mateng khajitang pangbiu uchi wada chatpi raga angang sigi kari phibamda oiriba mau ekhoi huji athobana lobiramba nupi अखोई अथौबगी लोइनबी अखोई मैमगी नुसीरबी इनाउनुपी वांधा दुना होना हौरी डॉक्टर दा पुखलगसु होना हौरी असुगुम कया से करम हाइना मपुंसिसे लेंदोरिबनो करी तौदोरिबनो असी अखोई मैमना येंजनमिनसी अथौबदी अखोई मैमगी तमक्ता कथोखरे थवाइना पोंथा ओइ खरे अदुना पिकलिबा नुपी मसा असिगी तुंगी खनबिरगा लकलासु तंबदा नत्रगना खजी तंग ओसु मतेंग पांगमिनरगा angang se khoi myam na angama mateng khachitang pangmine se afam je si haijage laik laisu tamakhini marakta ana ye yauroi haibasu ngamde aduga angang sina hayeng laisa mapum phara kanda amug yum palakhini yum pamna matamda luhong khongdong modana kramaina tawdoriba asiguma kaya ama leiri kanaguma pukchen chawi thokpi ra pa taragadi angang sigi था की लुप संगा तंगसु लिसिंग तंगोइसु अंगांग सिगी मिंगदा LIC गुम करी गुम अमा हांगबीगे हाइना थोपीरब तारगसु हारिबा नंबर असिदा कांटेक्ट तौबिरागा अंगांग सिगी अंगम मतेंग खजतंग पांगबियो फम जेसी हाइजेगे मफम दी उसी वादनी हारि मफम से असुम चंगबगा यामना लाइन एड्रेस से फंगमनी ओइनाम तेलहैबा LIC लांदबा हाइरगा असुम खंगनी उसी वादा चटपीरगा अथौबगी होजी लेहौरिबा इचानुपी अमदी अथौबगी लोइना बिगी फिबम से खजितंग येंगबी वाइबो फम जेसी हाइजेगे ngasiगidi चुनाव मैम वीडियो से मतंग से लोइसनजरगे वीडियो से सोइरन यावखिबा क्या लेरगा सुंगापी वाइना पारी मोम चैनल ना येंगबिरिबा मैम पनोगे फम दे इकोक नोंजरी कंगलै पांगना याइ फरे इबदो पाखंग मने याइ फरे अखोइगी मैतै नोंसा मैतै अथौबा मैम ना याइ फरे अखोइ अथौबा मैम ना अखोइ मैम गे तमक्ता थवाइना पंथा ओइखरबसे अखोइदी मपोक्सिमा अथौबा मैम की लमन तोंचनजरे अदुना अखोइना खजितंग ओइसु अथौबा सिंगना थंबीरंबा अगी नुसीखरब इचा अगी नुसीखरब इनाव सिंदुगी अंगम मतेंग खजितंग पांगछन मिनेसे अफम जेसी हाइजेगे अदुगा वीडियो से सोयन यावखिबा क्या लेगस ngakpi waina amukasu pari mom channel na yeng video मैम पनोगे फम दे इकोक नोंजरी लोइनपदा पाउ मतेम तंगा हपचरमगे चिनाव मैम अथौबा पोपी इमाना थंबबा वाफमदी इसानी पादी अखोइ मैमगी तमक्ता थवाइना पोंथा ओइरगा अथौबगी मिंथोन लौखरे पिकलिबी इसुनुपी चाही अहुमता फारिबी इसुनुपी सिगी खनबदा वाई अदुगा मयांगे फमदा इमान थांगो अफम मयाम तामिनसी अइना हाइवे बुइचागी मथौ मंगमसे मयाम पुनमक लाकिरगने हराउ तौबीबा अदु याउबियु लय तकपियगा याउबियु मयाम मफमदा पारी मोम चैनल ना इमागी महुत सिंजरगा हाइरिबा हयेंग मेगी तांग मंगा असिदा इमाना मयाम पुनमक लाकपिरगा हराउना इसागी थौरम असिदा मपुम फाहन बिउ मयाम लाकपिउ हाइरिबसे अखोइ मयाम चटमिनरगा अथौबगी
thauram ase mapung phahan minaraga hai lei amam katlaga lei amam tangoisu katlaga leirang amam tangsu katlaga athobana mapugi khoya da ingna chikna leiba oirasano haina athobagi hayeng tawdeba thauram ase mapung pha